Meeoi ama Khangdabasingna Phubada Sire. Manipurda khwaidagi masing yamdaba kanglup ama oina lairiba Chiru tribe ki chahi 95 surba sinmi ama Khangdaba khutlai paibasingna faraba matungda hatlamle. Laikhidraba Merangir mechek hairiba Meeoi adugi loinabi Jatakpon mechekna mediada phongdorakpagi matung inna Kuki Kanglupna namna tariba Kangpokpi district amasung Maitai Kanglupna khundariba Imphal West anigi marakta lairiba Kangchup village tagi Merangir mechek hairiba Meeoi asi Haukiba Ningthokaba numit July 15 gi ayuk pung 9:30 tabada nongmagi chara tananaba thabak suba chatkibani hairi. Mahak numit adugi numidang wairam pung 9:30 tarakpada masada ka henna asokpa dakfam singa loinana Khangdaba Meeoi kharana puraga Kangchup village ki nupi singda sinarambani haina laikhidraba adugi loinabina phongdorakhi. Mahaki mapuroibadu Rims Hospital da pukhatlaki loinana mahak ngarang ayuk anganmada asokpa duna maram oiraga laikhidabani hairi. Merangir gi loinabi amasung macha mari leihori loinana thodok asiga mari leinana Kangchup Chiru village ki chairman Elen Thanga amasung Mairapai gi luchingbi anai jachi na akan mamongda condemn tawkhibaga loinana mari leinaba authority na misi asigi matangda mara leibasing thigaduna akan machayak pibidrabadi miyamna agitation chatharagani haiki. Misi aduga mari leinana semkiba JAC na phongdorakibada mihat aduda chenariba mara leibasing fagatri fauba Merangir gi hakchang laukhiroi haiki.